अहमदा मरोइबा पाउ कस्टम चांदल डिस्ट्रिक्ट की थमना पोपी दगी करोड़ तरुक हेनगदबा केजी 13 हेन लुम्बा सनागी बिस्किट 64 फारे फंगफम थोपा हक खंगाउनदुना बीजेपी ना निंखा तंबगी असेंबा महाव फंगहंद्रे हाइना कांग्रेस ना मराल सीख्रे हौकिबा अगस्त 9 दगी थीबा खंगदना लेरखिबा नन मणिपुरी अमगी असीबा हक्चांग इम्फाल तुरेलदा ताउथरकपदगी लौकतख्रे हर घर तिरंगा थौरंगी सरुक अमा ओइना कौबू सिंहदा मचु अहुंगी फिराल चिंखतख्रे अमदी हौखिबा पुंग कुनमरीदा मणिपुरदा नौना पॉजिटिव होइबा मियोय कुंतरुक थेंगनख्रे मियोय अमा लेखिद्रे खुरुमजरी दीपा समराइलाटपम न पोनी प्रांचल न्यूज पिजरी हौजिक पाउ संदुंग न पिजरी कस्टम डिवीजन इम्फाल की एंटी स्मगलिंग की कांगबू अमना हौखिबा लेबाक पोपा नुमिता चांदल डिस्ट्रिक्ट की थमना पोपीदगी करोड़ तरुक हेनगदबा केजी 13 ग्राम 450 लुम्बा सनागी बिस्किट 64 कोनना मियोय अमा फागत पंगमख्रे अककनबा पाउ अमा फंगबदगी एंटी स्मगलिंग टीम ना थमना पोपीदा खुदकता चतुना पलेल की कस्टम प्रिवेंटिव फोर्स का पाउ फाउनरगा रजिस्ट्रेशन नंबर याउदबा उत्मचुगी मारुति इको वैन अमा खामदुना गाड़ी अदुदा तोंगलकपा ड्राइवर अमदी पैसेंजर अरी याउना वैन अदु कस्टम ऑफिस ता पुरक्तुना थीबा हुंबगी थबक चथबदा सनागी बिस्किट 64 अदु यावरंबा थेंगनखिबनि हारी गाड़ी अदुबु थौरकपा ड्राइवर लिलोंग हौरबी मयाई लेकाइदगी मोहम्मद वहीदुर रहमान चही 58 अपोकपा मोहम्मद हबीबुर रहमान फाखे अतोपा पैसेंजर अनि अदु थादोके हिरामसिगा मरी लेनना केस अमा रजिस्टर तौदुना थबक असिदा अतै अतोपसु फाबा ngamnaba thiba humnabagi थबक चथबा हौख्रे हारी स्टेट असिदा थोपा तोंगान थौदो वाथोक क्यागी खुदक की ओइबा ई पाउ फंगफम ओइरिबा सोशल मीडिया के प्लेटफॉर्म फेसबुक अमदी व्हाट्सएप सिंगी ग्रुप ता लेंगा की एम्प्लॉई अमता यावबा यारोय हाइना मणिपुर लेंगाक नंगरांग थोखिबा ऑर्डर अदु कॉन्स्टिट्यूशन न पिरिबा मियोय अमगी फंगफम थोकपा हक सिंग खंगाउनबगी थवोंग अमनी हाइना एमपीसीसी के प्रेसिडेंट के मेगा चंद्रना फोंगदोख्रे वाफम असी इंडियाना निंखा तमलकपा चही 35 सुबगा मरी लेनना एमपीसीसी न सिंधुना ngaraangdagi haukiba azadi ka गौरव जात्रागी मनुंग चन्ना ngasi कक्सिंग डिस्ट्रिक्ट की हियांगलम वाबगाई लमखाई कैथलदगी कक्सिंग फाउबा चथकिबा खोंगचत अमदा फोंगदोकिबने सीएलपी लीडर ओ इबोबी एमएलए के रंजीत एमएलए ओ सूर्यकुमार अमदी एमएलए टीएच लोकेश्वर अमदी कांग्रेस पार्टी की लुचिंगबा अमदी वर्कर कया यावना चतखिबा खोंगचत अदुदा एमपीसीसी के प्रेसिडेंट के मेघा चंद्रना मखा तारदुना लेबाक कसना निंखा तमलकपा चही 35 सुरकपगी मियाम असिना मपुंग फाना हराव तयाम्बा फोंगदोकदबा अदु सेंटर अमदी स्टेट असिदा पालिबा बीजेपी की लेंगाक असिना ngamhandre मरुइना पेट्रोल अमदी गैस यावना मिचम मियामगी नोंगमदा चंगबा पोटलम क्यागी ममल अतिया पकना वांगखिबा जीएसटी की मिंगदा पोटलम खुदिंगी ममल हेलपा नहा क्या थबक फंगदबा यावना इशू क्या असिना मरम ओइरगा मियाम असी निंग तंबगी असेंगबा महाव अदु फंगबा ngamhandre लोइनना स्टेट असिदा पालिबा लेंगाक असिनासु लेंगाक असिदा कनागुम्बा अमतना फत्ते हाइना हाइबा यारोय हाइबगी मतागुमना तोंगान बखोंगथांग क्या लौखलकली मरुइना स्टेट असिगी इंटेलेक्चुअल पर्सन सिंग अमदी मियामबु लमजिंगदबा ओजा क्याबु मचिन मेनबगी ऑर्डर क्या लेप्तन थोकलकली मसिगी मनुंग चन्ना ngarang मक्तदसु लेंगाक न थोकिबा ऑर्डर असिनासु कॉन्स्टिट्यूशन न पिरिबा मियोय अमगी फंडामेंटल राइट क्या फंगबा ngamhandre हाइना मराल सिखी लोइनना ngarang एमपीसीसी न सिंधुना बिष्णुपुर डिस्ट्रिक्ट की मोइरांगदगी ओइनाम फाउबा चतखिबा आजादी का गौरव जात्रादा निंगथौ खोंग यौरपदा पुलिस न थतखिबगी थवोंग अदुबुसु एमपीसीसी न अकनबा मौंगदा कंडेम तौई हाइना महाकना मखाताना फोंगदोखी ngasi rally aduda India na ning tamba fangna bahona bada Congress party na laukiba thaudang ke abu ningsing bagi kholau amadi BJP ki lengak na pochai gi mamal wanghanduna miyambu wahan ba amasung lengak ki ka hen ba thawong singi mayok tasu kholau kya lauki
प्रेस एंड मीडिया इंडिविजुअल प्रजा मागी राइट टू स्पीच ngang हक पीदब सरकार की कर्मचारी व्हाट्सएप ग्रुप यारोय हाइजलक्पा मागी फ्रीडम ऑफ एक्सप्रेशन थिंजलक्पा सरकार की थौंग से यामना फजदब लोनना आजादी की गौरव जत्रा भारत की तिरंगा भारत की फिरान वाइदुना चौथोकचबगी खोंचत चटपदा अपनबा ngarangsu khara pibirapado akhoi nungaite हौकिबा अगस्त 9 गी नुंगथिल पुंग अनीरोम तारकपदगी थीबा खंगदना लेरकिबा नन मणिपुरी अमंगसी इम्फाल तुरेल गी सिंगजमई मपादा सीना फंगलै लाइखिरबा नन मणिपुरी अदुदी साहिल बाल्मीकि चही 38 सुरे अपोक्पा पापु बाल्मीकि अमदी अपोक्पी मुनिया बाल्मीकि कवी मध्य प्रदेश की इंदोरदगिनी हौजिकना महाबली कबुई खुंदा वरादा लैबनी हारी महाक सॉलिड वेस्ट मैनेजमेंट की लेबर अमनी महाकसी अगस्त 9 दगी थीबा खंगदना मांगखिबदगी इमुंग मनुंगी मियोय सिंगना अगस्त की तांग 9 नुंगथिल पुंग 3 तारकपदा पोरोपाट पुलिस स्टेशन द एफआईआर अमा चनखि पुलिस ना ngasi numit yungba pung 12 rom tarakpada imung manunggi miyoy singda pau pibaga loinana asiba hakchang adu poropat police station gi miyoy sing laklaga lokhatkre hari लंदम सिदा राजनीति तौरिबा सिंह रूलिंग पार्टी दा यावनबा कोइतान तानदुना लेरे ओपोजिशन लेट्रे अदुना मणिपुर असि चौखटपा ngamdana लेबनी मणिपुर चौखट के हायरबदी लेंगा की असोइबा ngangadabani अदुबु लंदम सिदा दि तुमिना लेसिले हाइना मणिपुर ह्यूमन राइट्स कमीशन गी एक्टिंग चेयरपर्सन खाइदेम मनीना फोंदोक्रे वाफम असी ऑल मणिपुर यूथ प्रोटेक्शन कमिटी अमिपको सिंधुना इंस्ट्रूमेंट ऑफ एसेशन हाइबा हिरमदा खननैनबगी थौरम अमा वांखै मेहौबम लंपाक क्लीजर्ड कम्युनिटी हॉल दा पांगथोकपदा खाइदेम मनीना फोंदोखिबने थौरमदुदा ऑल मणिपुर यूथ प्रोटेक्शन कमिटी अनिपको गी प्रेसिडेंट थियाम सरचंद्रा सीसीएसके गी प्रेसिडेंट जितेंद्र निंगोंबा अमदी लिजर्ड क्लब की प्रेसिडेंट के बिमोलसु सरुक याखे खाइदेम मनीना मखा तारदुना हाय मियामना मागी हक अदु खंगदबनी मियामनासु लेंगाक ओरिबा रूलिंग द नपतुना लेरगदी चौखटपदा थिंथगनी मणिपुर खुनाई असि साबा लोइजिबा खुनाई अमगुम लेरे करिगुम्बा अमा तौबा मतमदा मपुंग फाना तौबा ngamdre हाइखे मणिपुर की पुआरी मियामना खंगदबनी चिंगतम कईगुम्बा कांदा तोखाइबगी मवोंग अमा तौरक्लिबा असि लाइबक थीबनी हाइदा लवी चिंगदा चिंगमी नतबा अतोपा फुरुक खुंदाबा याद्रिबा असि तमदा फुरुक खुदिंगमक खुंदाबा याबगुम चप मानना याहनबा सेमदोकपा मतम ओरे मणिपुर असि स्पेशल ऑटोनॉमी स्टेटस फंगनबसु खोटनबा मथौ तारे हाइखे मणिपुर की खुनाई सिबु साब लोइद्रिबा पोकपदा ngairibjala chak chapam na sedale sede ilu inba na khong chen chakadabani ne adi makhong na mate na mu tha chi uchup layu sema chagali bu one tawe bu khunai si kabuk pa khunai na ba khoi si sakta ai khoi na khunai siling bani na sakta ai khoi na moi humpu sagal lui yam khangba mi ama ni yaure haraga chumoi na karisu tawba ngamdre because of this society ki system sa failure ne agas kontra ma thodai loidorimni ai tam sa si loibidagi khani ka kalno chaiba mi do ainu oidorim kayina la apabe sasul le na ba hak mating thok ngai ngang ba se ase lairiba mayam sina ngang nam de dana sine ba in sauri se amuko usm ccs ke adi maira pai bi adu oda aina di chaibi gi right le ba maira pai bi hodok pa da ai yawi amuko usm sem da ai yawi adu de gi human right ke tori ba puna makli hodok pa da sok marfu de gi ai hodole i लाक्लिबा इंडिपेंडेंस डे गा मरी लेना तोंगान बा मफम सिंगदा चेक्शन थौरांग गी मनुंग चना चथरकपा सर्च ऑपरेशन दा ngasi मेजर खुल कालीबारी अमदी गुरुद्वारा ममांगदा नुथिल पुंग 5 दगी 5 मिनट निफु रोम फाउबा इम्फाल वेस्ट की सीडीओ टीम अमना अचत अवोक सिंग चेक तौबगी थबक चथके ngasi की सर्च ऑपरेशन अदुदा चौराकना मियोय चामगा निफु रोम चेक तौबदा मियोय मरी दी मखाताना वाहुंग पाहोंग चथनबा सिटी पुलिस दा सिनखरे हरी सेकेंड ओसी संजुना लुचिंगदुना इम्फाल ईस्ट कमांडो की कांबू अमना ngasi नुमिदांग वाइरम पुंग 5 दगी 5 मिनट यांखै फाउबा कोर्डोन एंड सर्च ऑपरेशन अमा अंड्रो पार्किंग की मफम द चथखरे लाक्लिबा इंडिपेंडेंस डे थौरंगी मांगोइनना चथकिबा ऑपरेशन अदुदा मियोय 42 वेरीफाई तौकी इंडिपेंडेंस डे गा मरी लेना चेक्सिन थौरांग लोखतबगी सरुकमा ओइना ngasi थौबाल की कमांडो यूनिट अमना
Thobal gi SP KISHORCHANDRA Haubizamgi meeting makada Thobal ASP KHEMCHA WANGKHEMCHA na luchingduna OCCDO Thobal N Sadananda Singhi matenga loinana athokpam mamang amadi awang lekaida yumthong khudingi thiba kumbagi thabak chathakre ngasigi search operation adu nungthil pung 3:30 talakpadagi hauduna 3:10 fawba chathaki ngasigi search operation aduda yung 3 romda thiba kumbagi thabak chathaki amadi nupi nupa yauna myoi chama hena check tawki hari Pangthokadoriba Independence Day thoramga mari lenana ngasi ayuk pung 3:30 dagi Taruk Fauba Thobal Police amadi Thobal Commando na Women Police ka loinana SP Thobal KISHORCHANDRA Haubizamgi meeting makada additional SP Ops Wangkhomba KHEMCHA na luchingduna Khangabok New Bazaar da thiba kumbagi thabak chathakre mafam aduda leiba yum humfurom changduna nupa ani amadi nupi humfutara manga verify tawki matangas da break matang lawminasi Break ki matung da taram na okchari makataba pau amu pizari Azadi ka Amrit Mahotsav ka mari lenana Har Ghar Tiranga campaign ki sarukama oina ngasi District Administration Kangpopi Nehru Yuva Kendra Kangpopi amasung Kangpopi Forest Division na puna kusam na duna Kaubru Singdon da machu ahungi firal thetkre tongan ba department ki team singna Deputy Commissioner Kengu Churingla gi luching makada Kangla Tongbi ki Kangpopi Reserve Forest da chatuna thoram adu pangthoki DC Kengu Churingla na Kaubru Singdon da firal asi chinkhatuna ningkha tamba nungaiba amadi ima lebakpu nungsijabagi wakhalon adu utpani haki ngasi BJP Thongju Mandal na sinduna Thongju Kendragi polling booth number 10 da Har Ghar Tiranga campaign ga mari lenana machu ahungi firal Thongju Kendragi MLA Thongam Biswajit na yanthokre campaign asi lakadoriba Independence Day ga mari lenana yumthong khudingda machu ahungi firal thetuna apunbagi saktam ngakna bani hari thoramadu da Thongju Kendragi MLA Thongam Biswajit amadi BJP gi karyakarta singna saruk yakhi hari Har Ghar Tiranga Yatra gi sarukama oina BJP Konthaujam Mandal na sinduna machu ahungi firal paiduna bike rally ama Konthaujam gi akoibada leiba mafam sing thungna chatkre khongchat adu Konthaujam SC gi MLA Health and Family Welfare gi Minister su oriba Dr. Sapam Ranjan gi yumdagi lamthaki thoramasiga mari lena Sapam Ranjan nahai Bharat na ningkha tamlakpa chahi humfutara manga mapung farakpagi Bharat pumbada pangthokliba Har Ghar Tiranga gi sarukama oina Konthaujam SC gi mafam khudingda machu ahungi firal pai handuna amata oiba leibak ningbagi wakhal utnabagi damak ngasi gi thoram asi pangthokpani haina phongdokhi Class 10 amadi 12 ki exam da mai paklakraba Maherui Singh okpagi thoram ama Khongampat Higher Secondary School da pangthokre ngasigi thoramadu da lamsang SC MLA S Rajen Khulem Memtombi Principal Khongampat Higher Secondary School Laishram Bobby Upadaksha Imphal West Yengkho Mohindro Pradhan amadi RK Sadananda Ward Member na mayai tangbal lawduna saruk yakhi Har Ghar Tiranga gi team da drawing competition amasu pangthoki thoramadu da MLA Rajen na phongdokhibada ngasi National Education Policy gi anoba system asi lenga ki school singda mai pakna chathari haina phongdokhi mahana makata na hakibada ngasi lenga ki school singna pass tawbagi chang walakliba asi school gi oza singna ningthi jana mairoi singbu machani khanna hona bibagi ni haki naha singna nisa chaduna matam manghanduna leibagi mahut isa na angam ba tawsinduna mai pakna hingsi haki
Skulasi managing committee di municipal wenana teaching staff unna matam sana metric ki parikha da exam da government school china exam pass to hoye amadi position holder amadi first second division da yaw san ni taru ro matam da khoma pana yamna tikpa chhatra khara yamna minimum number da chhatra khara parikha tha ba pass to ro first division da yaw testing bolai school managing committee amadi school principal amadi staff rest iba na happy bagawena chhatra undala kadal chhatra hamna sigumba koi mangda pass out commission prize tiki reaction mangda isi prize do the way ade hai mangda mathanga amuena pass na Leibak nim khatam lakpa chahi humfuta mga surakpaga loinana mapangan kanba leibak ama oina leinaba jati gi firal puduna BJP thambal sanglendagi motor thauba myoi chahum henbana moirangda leiba INA complex ta thunglabada BJP thanga mandal na taram okhrei Thanga Kendra gi MLA T Robindro na luchingduna miyam dubu taram na oktaba tungda ningtam ihauda luching puren oikiba Netaji gi mitamda hailai katun ikai kumna ba utki Leibak asigi Yumthong Khuding Office School Market na chingba mafamda machu ahungi firal chingkhatuna Atiada maning tamna pahenbagi thoram paksan na chathanariba asida Health and Wellness Center Tinungai Ward number 7 amadi 8 member yauna CHO Yengkhom Suniti na luchingduna asa Anganwadi workers single loinana machu ahungi firal chingkhathi Ukhrul District ki oinasu Independence Day ga mari lenana har ghar tiranga campaign tongan ba government office singda pangthokre machu ahungi federal government office sing building sing amadi institute singda thethi Thormaduga mari lenana DRDA training hall mini secretariat Ukhrul da pangthokiba nomagi oiba booth level officers training amada ADM Ukhrul gi electoral registration officer Chunglen Mang Kipgena India na ningkha tamba humfutara manga surakpa asida mioi khuding na machu ahungi firal yung khuding da thet na basu khanganki India amadi Manipur gi tongan ba mafamda har ghar tiranga campaign pangthokpagum Kamjong district ki oinasu campaign asi pangthokre campaign asi ga mari lenana Kamjong gi district administration na GAD official office tagi laukiba firal sing department amadi mioi sing da yenthokre amadi mafam manga da har ghar tiranga campaign da saruk yabiu haiba hoarding su thethi Directorate of Information and Public Relations na pirakpa poster sing DC office complex amadi district level office sing da thethi hari Azadi ka Amrit Mahotsav kamari lenana Chandel gi Food Safety Administration na Agricultural Technology Management Agency ATMA amadi District Agriculture Office Chandel ga khusam naduna Eat Right Walkathon and Eat Right Mela ama ngasi Chandel gi mini secretariat ta leiba multi-purpose hall da pangthokre Thawamaduga mari lainana Chandel gi Deputy Commissioner Mayang Lambam Rajkumar na Eat Right Walkathon ama Jafau Bazar gi Indoor Stadium mamang da lamthaki Thawamaduda Lamphel gi State Public Health Laboratory gi State Food Analyze SFACH Sanazauba Maitaina Maheroi Singh gi afaba chinja ki matang da wari watai kya saki Har ghar tiranga gi sarukama oina Central Reserve Police Force CRPF Lamphel pat leiba chamaga nifu mari ngapigani chamaga nifu humdoi battalion na ngasi Commonwealth Games ta goal laura krabi Saiko Mirabai Chanubu opagi thoram ama battalion asigi hall da pangthokre thawmadu da SA Sandeep Data IGP Manipur and Nagaland sector na hai Indian na ningkha tamlakpa chahi humfutara manga surakpagi pangthokliba har ghar tiranga gi thoram CRPF na su Pakistan na pangthokli
Masigi sarukama oina Mirabai Chanubu taramno opagi thoram ama pangthokpani haiki. Thormadu kamari lenana Olympic gold medalist Saikhum Mirabai na hai Sanaroi Singnasu machu ahungi firal asi amuktangdi wangna thangatke haina khali. International gi thakta sanaba matamda aikhoigi saktam firal asina taklibani. Maram asina yumthong khuding India gi firal thetlasi hairaduna chathariba mission Har Ghar Tiranga asi miyamnasu saruk yaminasi haina fongdokhe. As a part of 75 years of independence and decided by the Government of India, the Har Ghar Tiranga program, CRPF is also organizing this program in a very large scale. And today I am also honored that as a part of this program, our gold medalist of Commonwealth and the silver medalist of the Olympic Games is with us, and she is also being associated in this program. She had a very busy schedule. I am talking about Mirabai Chanu, and she is with us, and she, in spite of her busy schedule, she could spare her valuable time with us, and we are grateful that she came here. Jiribam district asu Azadi ka Amrit Mahotsav ka mari lenana tongan ba thoram sing Jiri College na pangthoktuna lakli. Thoram asiga mari lenana Jiribam Forest Division ka khusam naraga Lamlen Khunda mass tree plantation ucha thabagi thoram amasu pangthoki. Lamlen Khunasi Directorate of University and Higher Education Government of Manipur na Jiri College ki oina piba Mole Hill amani. Masina maram oiraga Mole Hill asida mass plantation chu tauki. Mass plantation gi thorma sida Jiri College ki principal faculties amasung non-teaching staff amadi satra satri singa loidana Lamlen Khungi Khunja Singh Forest Department gi officials singna sarukya ki makha tarakpada Har Ghar Tiranga gi makhada college asigi principal na luchingduna kadam talagi Khunja Singh da yati gi ngapigani jati gi machu ahungi firal Singh su yenthoki matang asa break amatang lawminasi. Admissions open for Smart Universal Academy. Free admissions for all the students. Free half tuitions fee for students scoring 60% and above. Free tuitions fee and book for students scoring 80% and above. We also provide well-furnished and widely spread natural-friendly campus for excellent academic atmosphere, well-experienced, trained, highly professional teachers, digital classroom, well-equipped science lab, regular health checkup, world-class fitness center, separate hostel for boys and girls, and also available transport facilities. For more information, please contact 9856 508215 or 841 5040 or 9366 149064. Break ki matung da taramna okchari makhataba pau amu pizari. Senmit londa mipal tangdaba punna chakhat minaba punna hingminaba gi pandamda Federation of Civil Society Organization Folks Manipur na tha asigi manga da lup asigi President TH Manihar na luchingba lup asigi thaumi tarana saba team amana Jiri district ta chatuna tongan ba khulsing amasung kasar Assam gi tongan ba mafam singda leiriba ireicha singa unaduna makoina hingliba punsi rol gi matangda amasung senmit lon fagatna bagidama khana nainakre khongchat aduda Fox ki district committee amasung unit sing hangtokre Boro Bekra subdivision gi manung channa leiriba ireicha singna khundariba lamtai khunau community hall da Federation of Civil Society Organization Fox Manipur gi meeting makhada Jiri apunba khunai chawkhatluf JAKCL gi Boro Bekra unit ama hangtokhe August 3 Fox ki team na kasar da maitai na khundaba mafam singda chatke Jiri gi manung channa maitai pangal singna khundaba Islamabad khulgi community hall da Fox na changsalakliba senmit lon chawkhat hannaba amadi punna hingminabagi matangda khanna nainabaga loinana Fox na Jiri district ki oina semiba Jiri apunba khunai chawkhatluf ki branch ama hangtokhi Amukogi President Fairoism Nando Luwang na luchingba miyoi tarani thoi gi kambu amana Hozai amadi Lanka
gi maitai amadi paitai pangkal gi khulsingda koina chatuna mafam aduda khundaba Manipuri singa unaduna wari sanakre ngasi amuko gi kangbu adubu Govindapur gi khunja singna seram pisak machagi khuyumda taramna oki Bisnupur Samaj Kalyan Samiti gi thomi sing yauna khunja singna Dr Prem Babu gi yumdasu oki amuko na ising ichawna maram oiduna awaba nanglaba mafam dugi yum marida ngamjaba mating pangki amuko gi kangbu aduna Moina Pathar amadi Jugizan Rasbari Chathi United Manipuri Association Hozai amadi Poirei Leima Nupi Lufna amuko gi kangbu bu khongchat aduda mating pangki Nada yektana leiduna tingjang kaijang daba kendra amagi Manglanda MLA gi lakpa thagi tolop amadi allowance pumnamak kathok tuna Khetrigao Kendra gi MLA Sheikh Norul Hasan na hongdokiba Sheikh Norul Hasan Health Protection Mission gi makada chahi humfu surabi nupi amasu lamfel sana kaithal da leiba Care and Cure Hospital da operation tawna gallbladder dagi nung lokthokrai Bamon Kampu dagi oinam kunjarani mapuroiba oinam ibomcha mamang chahi dagi gallbladder da nung leiduna awaba kya mayuk naduna lakibani JNV Chandel da tamna selection tawraba mahairoi nifumanga admission tawramdaida Chandel district tagi natte haina admission tawhandre mahairoi singi khanbi duna admission tawnaba mari leinaba singna meeting changbiyo haina JNV Chandel Selection Students Guardian Association JNVSSGA gi maikai tagi fongdorkli ngasi Manipur Press Club ta pangthokiba paugi mifamda Guardian Association asigi president Kuman Lambam Siamo Nahai JNV Chandel ga class 6 tagi tamnaba mahairoi singna form 1000 ki maduda Chandel dagi natrabadi tamba yaroi haiba wafam amata yaukide Chandel dagi natrabasu class 2 3 da Chandel district ki manung chanba government school aided school natraga government na recognize toba private school da tamlaba sing yagani hairaki masidagi form 1000 duna exam tharaga selection tauki Punna mahairoi marfu khanbagi manungda mahairoi nifu manga Chandel district tagi natrabadi yaroi haina administration tawnaba matangda yorokpada JNV management committee gi chairman oiba Chandel gi DC na verification tawrokpada kakthalakibani Asigumba thawang asna mahairoi sing chahi mangladra haibagi mipaiba leire aduna mari leinaba singna meeting changbiu haiki ꯑꯩꯈꯣꯏꯒꯤ ꯅꯣꯕꯣꯗꯤꯌꯥꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯁꯄꯦꯛꯇꯁꯇ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗꯒꯤ ꯑꯣꯏꯒꯗꯕꯅꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯇꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯣꯞꯁꯟ ꯑꯃꯗ ꯀꯔꯤ ꯌꯥꯎꯔꯝꯕꯒꯦ ꯍꯥꯏꯕꯕꯨ ꯍꯥꯏꯔꯤꯕ ꯁꯥꯇ꯭ꯔꯁꯤꯅ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯒ ꯀ꯭ꯂꯥꯁ 3 4 5 ꯁꯤ ꯇꯝꯕ ꯇꯥꯔꯗꯤ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝꯁꯤ ꯃꯥꯅ ꯑꯦꯄꯤꯌꯔ ꯇꯧꯕ ꯌꯥꯏ ꯚꯦꯔꯤꯐꯤꯀꯦꯁꯟꯁꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯊꯧꯕꯥꯜꯗꯒꯤ ꯑꯃꯁꯨꯡ ꯀꯩꯅꯣꯗꯒꯤ ꯀꯛꯆꯤꯡꯗꯒꯤ ꯌꯥꯎꯔꯛꯄ ꯁꯥꯇ꯭ꯔ ꯃꯈꯩꯁꯤ ꯂꯣꯏꯅꯃꯛ ꯔꯤꯖꯦꯛ ꯆꯠꯄꯅꯤ ꯑꯦꯛꯖꯥꯝ ꯊꯥꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯗꯨꯒꯨꯝꯕ ꯈꯪꯍꯟꯕꯤꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯔꯝꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯝꯗꯕꯁꯨ ꯌꯥꯕꯅꯤ ꯑꯦꯛꯖꯥꯝꯗꯤ ꯔꯤꯖꯜꯠ ꯑꯥꯎꯠ ꯇꯧꯔꯕ 45 ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯁꯤ ꯀꯛꯉꯥꯎꯅꯔꯒ ꯃꯇꯝ ꯁꯥꯡꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯇꯕꯒꯤ ꯋꯥꯔꯒ ꯂꯩꯕꯒ ꯇꯝꯃꯨꯔꯅꯤ ꯍꯥꯏꯅ ꯍꯔꯥꯎꯔꯝꯕꯒ ꯍꯧꯖꯤꯛ ꯇꯝꯕ ꯐꯪꯗꯕꯁꯤꯗ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯁꯤꯗ ꯄꯦꯔꯦꯟꯠꯁꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯁꯤꯗ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯕꯤꯌꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯕꯤꯍꯥꯞꯇ ꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯕꯅꯤ Authority of India gi lamjing makhada Food Safety Administration Kaksing District na sinduna Walkathon and Eat Rights Mela ngasi Kaksing District Headquarter da pangtokre Eat Right, Eat Healthy and Eat Sustainable haiba team da pangthokiba tharamadu Kaksing Kaithal da leiba Airport Park tagi miyam gi oiba Walkathon ama Kaksing gi ADM Adhari Mahiyo na lamthaduna Kaksing mayai lekai da leiba Multipurpose Community Hall fawba chatuna mapung oiba Eat Rights Mela gi thoram sing pangtoki Tharamadu da Kaksing District Administration gi ADM Adhari Mahiyo DLAC na Safe Food and Healthy Diet Kaksing gi Vice Chairperson su oiriba CMO Kaksing Dr. TH Rajen ZEO Kaksing Y Achauba amadi Senior Citizen Forum Kaksing gi President su oiriba former Minister N Nimai na sarukyaki Kaksing District ki manung da leiba tungan ba lamsing da puthokpa chinjak singi stall kya hangduna pangthokiba ngasi gi Eat Rights Mela gi tharamadu da Sumang Lilagi Lilaroi Singna Eat Rights Melagi Pausal Piba Sword Play Utki
lainasu lehendaba loinana apagi wakan haba aduga samaj tinaba yaba simba social and mental health sisu yam darkar oi aina sang paragasu na da yekna lergasu aisi wakan padragadi tumba ya tabya tension le biya aduna kiba mayam polokya sisu laina makalamani sang pataba makalamani aduga physical and mental health si phare khala so aina lekai da tinaba yadraba miga konadraba samaj da sanaba yadaba mi morgidi matsu hindi ke makalamani jang pataba makalamani aduna aksang habasida singado si physical mental social and spiritual health si myam si loin ba concern gadabani Myanmar authority na Kalemeyo jail da tunga-tungan ba case da fadok koiduna lairuraba India macha tara jail gi matam loiduna India da sinarakre. Indo-Myanmar Friendship Bridge Lokchau thong manakta Myanmar gi Immigration Office da Indian Immigration Authority gi miyoi singda sinarakibani. Immigration Officer Tamu Sikko amadi Senior Immigration Officer ICP More YK Anan ani na project pinaduna miyoi tara adu kusinarakani. Makoi tara adugi manungda Technopol District tagi nupi ahum aduga nupa taret aduna Technopol District tagi ani Mizoram dagi ani Assam dagi ama Ukhrul dagi ama amadi Chandel da ama ni hari Oinam Hill Village tagi VDF oiramba W Abraham na matam sang na leina amana ngapigani matam sang na leina amana naduna lakpadagi ngasi lekhidabada Senapati VDF Welfare Association na lising yang kai mahagi loina bida Senapati gi SP Karthik Maladi gi luching makada sinakrai Senapati District ki VDF Welfare Association gi President Stephen Modunana mahaki imu manungi awabada su sarugyabaga loina lekhidrabagi thawaina mapugi mafamda santi oina leirasanu haina phongdokhi Special Commando Unit Khabai Soigi Kangbu Amana ngarang numidang waram pung taruk khara helakpa matamda thong nombon bidagi Kuki National Liberation Army KNLA gi miyoi ama fare 16 ngapigani tara taruk suba Assam Rifles na pirakpa pau amagi likhun thiduna fakiba miyoi adugi maming Hendavida kawi chahi kutra manga rom sure Churachandpur District ki Torbung dagi lunkham gi machanupani Mahak angam khogin kipgen amadi tingthang hawkip kawa miyoi ani asigi makada thabak tawba mini hairi Mahak City Police ta makha taba thabak kidamak snakre Lakliba August 12 ayu pung 13 taba matamda JN Dance Academy Auditorium Hall da athoba singda kachaba thoram ama tonga-tongan ba corridor gi luf tare na sinduna pangthoklagani hairi Thauram asiga mari lenana ahan batangka ki oina laikhidraba athoba singi mafamda laishu katpa amasung lairik ama fongani ani suba tangkakta Manipuri tonga-tongan ba ayibi singi athoba singda saithaba leibak ningba saireng saidinabagi thauram amasu pangthokani haina thausil luf tare na thadorakpa cherol amada fongdorokli Manipur da hokiba pung kunmari da nauna positive oiba miyoi kuntaruk thengnakre miyoi ama lekidre ngasi miyoi punna charted ka nifu manga test tauki positive oiba gi chang chada ahum dasmik manga oiki hairiba matamasida miyoi nifu nithoi nabagi fagatki hauzik state asida COVID-19 active oiba masing chaniga kuntaruk leiri aroibada maroiba pau amhna pisari Custom Chandel District ki Thamna Pokpi dagi crore taruk hengadaba kg 13 hena lumba sanagi biscuit humfumapan fare Fangfam thokpa hak khangaw naba na BJP na ningkha tambagi asengba mahaw fangandre haina Congress na maral sikrai Hokiba August 9 dagi thiba khangdana leirakiba nan Manipuri amagi asiba haksang Imphal Turel da tautharakpadagi laukhatkhre Har Ghar Tiranga thoronggi sarukama oina Kaubru Singh da machu ahungi firal chingkhatkhre amadi hauki bapung kunmari da Manipur da nauna positive oiba miyoi kuntaruk thenakre miyoi